ꯈꯨꯔꯨꯝꯖꯔꯤ ꯑꯩꯒꯤ ꯃꯤꯡ ꯃꯥꯏꯅꯝꯒꯤꯠ ꯁꯤꯡ ꯂꯩꯐꯝꯅ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯊꯧꯕꯥꯜ ꯋꯥꯡꯃ ꯇꯥꯕ ꯁꯣꯔꯣꯛ ꯃꯊꯛꯇꯒꯤꯅꯤ ꯑꯩꯕꯨ ꯄꯣꯛꯄꯤꯕ ꯕꯕꯥꯒꯤ ꯃꯤꯡꯅ ꯃꯥꯏꯅꯝ ꯏꯉꯨꯆꯥ ꯁꯤꯡ ꯑꯗꯨꯒ ꯏꯃꯥꯒꯤ ꯃꯤꯡꯅ ꯃꯥꯏꯅꯝ ꯑꯣꯡꯕꯤ ꯆꯥꯎꯕꯤ ꯗꯦꯕꯤ ꯑꯩ ꯍꯧꯖꯤꯛ ꯇ꯭ꯔꯤꯄꯨꯔꯥꯗ ꯂꯩꯕ ꯔꯤꯖꯅꯦꯜ ꯀꯣꯂꯦꯖ ꯑꯣꯐ ꯐꯤꯖꯤꯀꯦꯜ ꯏꯗꯨꯀꯦꯁꯟꯗ BPAD 3rd ꯁꯦꯃꯤꯁꯇꯔ ꯇꯝꯖꯔꯤ ꯑꯩ ꯍꯟꯗꯛ ꯆꯍꯤ 2018ꯒꯤ ꯖꯨꯟꯒꯤ ꯇꯥꯔꯤꯛ ꯑꯃꯗ ꯏꯟꯗꯤꯌꯟ ꯕꯨꯛ ꯑꯣꯐ ꯔꯦꯀꯣꯔꯗꯀꯤ ꯃꯈꯥꯗ ꯏꯚꯦꯟꯠ ꯑꯍꯨꯝꯗ ꯔꯦꯀꯣꯔꯗ ꯊꯝꯕ ꯉꯝꯖꯔꯦ ꯍꯥꯏꯔꯤꯕ ꯏꯚꯦꯟꯠ ꯑꯍꯨꯝꯁꯤꯡꯗꯨꯗꯤ ꯍꯁꯇꯦꯛ ꯄꯨꯁ ꯑꯞ ꯑꯅꯤꯁꯨꯕꯗ ꯃꯁꯜ ꯑꯞ ꯄꯨꯜ ꯑꯞ ꯑꯍꯨꯝꯁꯨꯕꯗ ꯔꯣꯛ ꯀ꯭ꯂꯥꯏꯝꯕꯤꯡ ꯏꯟ 2 rows ꯃꯈꯥ ꯇꯥꯅ ꯑꯆꯧꯕ ꯏꯚꯦꯟꯠꯁꯤꯡꯗ ꯑꯩ ꯁꯔꯨꯛ ꯌꯥꯖꯒꯦ ꯍꯥꯏꯅ ꯈꯟꯖꯔꯤ ꯍꯥꯏꯔꯤꯕ ꯑꯩꯅ ꯁꯔꯨꯛ ꯌꯥꯒꯗꯧꯔꯤꯕꯁꯤꯗ ꯃꯥꯏ ꯄꯥꯛꯄ ꯉꯝꯅꯕꯒꯤꯗꯃꯛꯇ ꯃꯌꯥꯝꯅ ꯁꯄꯣꯔꯠ ꯇꯧꯕꯤꯌꯨ ꯑꯗꯨꯒ ꯃꯅꯤꯄꯨꯔ ꯏꯃꯥꯒꯤ ꯃꯤꯡꯆꯠ ꯄꯨꯔꯛꯄ ꯉꯝꯅꯕꯒꯤꯗꯃꯛꯇ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯑꯩꯅ ꯑꯃꯨꯛꯀ ꯍꯟꯅ ꯏꯀꯣꯛ ꯂꯥꯎꯅ ꯈꯨꯔꯨꯝꯖꯔꯤ